Matam amada injin panba gari bo aikoina hawa gari hainarami gari thaubabu hawa thauba amadi gari makol bu hawa makol hainarami mathong khangdaba amadi semjanba wahi oibanara haujikti masi hainakhidre aduga mukshu Barmarom dagi maram kokpa karaklamba sareng haiba ngadu aikoi swagi turel da pharaga maram icha chadana maitei sareng haine haujikti turel da sareng karakhidre Kolkata dagi macha leiraga aikoi swagi pukri da yoknare miram dagi purakpa sareng machadu aikoi swagi pukri da yoklaga kilo ahum mari tarakpada pharaga CM Banglo da thilakpada hanagi CM na Sigi maitei sareng si khara hena yokhatsi haina pukning thogatpa oina haibiki nungda kainoma isoi ba ama adum yaudaba natte sumaina suklei leitaba amadi maram sungsa chadana Cheiraoba bu Gour Cheiraoba haina londrei ama semjinduna miyamda aranba wahanthok ama pinaba haurakli Goura haiba wahisina aikoina lesing ama chamri marpuga tarukta pokhiba Chaitanya Mahaprabhu bu khangnaduna mana hodok piramba dharma bu khangnari adu oirabadi Gour Chandra Mahaprabhu poktringai lesing ama chamri marpu tarukki mamangdadi Cheiraoba leiramdabra wahang sigi paukhum nainaminasi amadi Manipuri Hindu Sinangasi Laisem Lakngai dagi Lairaklaba Sahi Loiba Amadi Haubagi Tauram Sibu Gyan Tadabana Nong Mapanman Chummi Khanduna Cheirauriba Sing Kuding Gyan Karadan Tahan Mangamnaba Video Asi Share Soidana Taubiyo Hindu Zotis Bigyan Gimatung Inna Atiya Makoida Mapa Launaba Lengdana Leiba Tawan Michak Sabul Kungataret Lauduna Reference Point Singoina Thammi Tawan Michak Kungataret Asigi Ahoba asi Aswini kawi magi zero drigi kuntra phawbagi ak adubu Mesh rasi kawi asumna atiya makoigi apunba drigi chahumga humpubu drigi kuntra khaidoklabadi punna rasi taragani thoi phangi Mesh rasi gi ahoba natraga Aswini nakshatragi ahoba mapabu reference lauduna chahi hauba natraga anoba chahi ama launai Thana Prithibigi Akoibada Mapung Phana Amuk Koibabu Tha Amak Kawi Asigumba Tha Tarani Thoina Saba Chahibu Chandra Barsha Haibadi Thagi Chahi Haina Kawi Thana Prithibida Tarani Thoilak Koibagi Matam Asi Chaurakna Numit Chahum Yankaimari Oiri Hairiba Matam Sida Thana Numit Ke Akoibada Koina Chaliba Prithibibu Thana Duna Koibana Prithibina Magi Orbit Chaliba Kongchatuna Makoi Pharakpaga hairap manai adubu solar year amadagi chaurakna numit taraga mathoi watpa chahi ama oiri prithibi dagi yengbada koina chatliba numitna Aswini nakshatragi 0 drigi dagi kuntaret suba nakshatra oiriba Revati gi aroiba mapa yorakpa asi surja siddhantagi matung inna numit chahumga humpuga manga pung taruk minute taragani thoi Second Kuntraga Taruk Dasmik Yankai Taruk Changi Asumna Nakshatra Bulengdana Thamlaga Lauriba Chahi Asi Nirayan Natraga Chahi Ama Kawi Masi Heliocentric Oina Numit Namayai da Thamlaga Prithibina Numitta Koirabasu Chap Mane Prithibida Nongjunungsa Amadi Ritugi Kongsat Pumba Numit Amadi Prithibiga Mari Lainaba Kongsatna Oihelli Maramsina Thagi Chahina Chahi ahumgumba surakpa matamda asengba chahidagi numit kuntrani haibadi tha ama ngan khalakpana seasonga chatliba thaduga chanadaba haurai kudam oina lamta tha loiraktuna sajibu pankhalakpada kombirei amadi kusumlei salaktaba yongchak loraktaba amadi pulei namrana chingba puthoraktaba haibasi mahausana oirai Sok lisingani kunga marida sajibu nongma panba asi April tang mapanda taraga Sok lising aniga kunga tarukta Mars tarik taraga mapanda taribasini Asumna seasonga chanaraktaba asi chana hannaba Hindu singna chahi ahum khudingi adhikamas natraga malamas haiduna tha ama hengat handuna tha tarahumdoina saba chahi ama ohenduna seasonga haibadi asengba chahiga Thagi Chahiga Sasin Nahalli Handak Chahi Lising Ani Kunga Taruk Sida Inga Haiba Thasi Anirak Laigani Masibu
ꯂꯨꯅꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯀꯧꯏ꯫ ꯃꯁꯤ ꯍꯤꯟꯗꯨ ꯈꯛꯇꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯁꯤꯡꯅ ꯍꯤꯟꯗꯨꯒꯤ ꯃꯇꯧ ꯇꯝꯂꯒ ꯆꯠꯄ ꯁꯤꯁꯇꯦꯝ ꯑꯃꯅꯤ꯫ ꯃꯨꯁꯂꯤꯝꯁꯤꯡꯅ ꯊꯥꯒꯤ ꯆꯍꯤ ꯈꯛꯇ ꯄꯥꯗꯨꯅ ꯃꯈꯣꯏꯒꯤ ꯙꯔꯃꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯏ꯫ ꯃꯔꯝꯁꯤꯅ ꯆꯍꯤꯒꯤ ꯑꯣꯏꯕ ꯔꯣꯖꯥ ꯅꯠꯇ꯭ꯔꯒ ꯏꯗꯅꯆꯤꯡꯕꯁꯤꯡ ꯁꯤꯖꯟꯗ ꯐꯤꯛꯁ ꯇꯧꯗꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯁꯦꯡꯂꯕ ꯔꯥꯝꯗꯥꯟ ꯊꯥ ꯍꯧꯈꯤꯕ ꯆꯍꯤ 2015ꯗ ꯖꯨꯟ 18ꯇꯒꯤ ꯖꯨꯂꯥꯏ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯥꯈꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯔꯝꯁꯤ 2023ꯀꯤ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯃꯥꯔꯆ 10 ꯐꯥꯎꯕ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯥꯟ ꯍꯥꯏꯅ ꯈꯪꯅꯕ ꯅꯣꯡꯃ ꯄꯥꯟꯕ ꯅꯤꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕꯁꯤ ꯅꯣꯡꯃꯒ ꯃꯔꯤ ꯂꯩꯅꯗꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯊꯣꯛꯄꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯣꯛꯄ ꯐꯥꯎꯕꯕꯨ ꯈꯪꯅꯩ꯫ ꯃꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯍꯥꯏꯅ ꯈꯪꯅꯗꯨꯅ ꯃꯃꯤꯡ 8 ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯇꯤꯊꯤ ꯅꯠꯇ꯭ꯔꯒ ꯊꯕꯥꯟ ꯍꯥꯏꯕꯗꯤ ꯑꯇꯤꯌꯥꯗ ꯊꯥꯒꯤ ꯂꯩꯐꯝ ꯍꯥꯏꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯆꯍꯤ ꯑꯃ ꯍꯥꯏꯕꯁꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯍꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯔꯝꯁꯤꯅ ꯊꯥꯒꯤ ꯂꯩꯐꯝꯅ ꯑꯁꯦꯡꯕ ꯆꯍꯤ ꯑꯃ ꯂꯦꯞꯄ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯊꯕꯥꯟ ꯁꯤꯖꯤꯟꯅꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯂꯩꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯁꯥꯐꯨ ꯄꯤꯕ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯅꯅꯤ꯫ ꯍꯤꯟꯗꯨꯁꯤꯡꯅ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯖꯤꯟꯅꯔꯤꯕ ꯂꯨꯅꯤ ꯁꯣꯂꯔ ꯆꯍꯤ ꯑꯁꯤꯗ ꯆꯍꯤ ꯑꯍꯨꯝ ꯈꯨꯗꯤꯡꯒꯤ ꯂꯧꯔꯤꯕ ꯊꯥ 18ꯁꯤ ꯀꯔꯝꯕ ꯊꯥꯗ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯃꯁꯤ ꯍꯦꯛꯇ ꯂꯧꯁꯤꯜꯂꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯠꯇꯦ꯫ ꯃꯁꯤ ꯃꯍꯧꯁꯥꯅ ꯒ꯭ꯔꯍꯒꯤ ꯂꯩꯐꯝꯅ ꯑꯣꯏꯖꯕ ꯑꯃꯅꯤ꯫ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯂꯝꯁꯤꯗ ꯀꯨꯞꯅ ꯆꯪꯁꯤꯟꯖꯗ꯭ꯔꯦ꯫ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯍꯧꯕ ꯍꯥꯏꯕꯁꯤ ꯍꯤꯟꯗꯨꯁꯤꯡꯅ ꯊꯥꯒꯤ ꯆꯍꯤ 60ꯅ ꯑꯣꯏꯕ ꯁꯝꯕꯠꯁꯔ ꯀꯧꯕ ꯖꯨꯒꯄꯨ ꯂꯧꯗꯨꯅ ꯆꯩꯇ꯭ꯔ ꯍꯥꯏꯕꯗꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯗ ꯌꯨꯒꯥꯗꯤ ꯅꯠꯇ꯭ꯔꯒ ꯎꯒꯥꯗꯤ ꯍꯥꯏꯅ ꯂꯧꯕ ꯑꯃ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯁꯦꯡꯕ ꯅꯤꯔꯥꯌꯟ ꯆꯍꯤ ꯍꯧꯕꯗ ꯂꯧꯕ ꯑꯃ, ꯑꯅꯤꯁꯤ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯩ꯫ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯄꯨ ꯁꯪꯀ꯭ꯔꯥꯟꯇꯤ ꯍꯥꯏꯅ ꯀꯧꯏ꯫ ꯅꯨꯃꯤꯠꯅ ꯑꯔꯣꯏꯕ 38ꯁꯨꯕ ꯅꯛꯁꯇ꯭ꯔ ꯔꯦꯕꯇꯤꯒꯤ ꯑꯔꯣꯏꯕ ꯗ꯭ꯔꯤꯒꯤꯗ ꯂꯩꯕ ꯃꯄꯥꯕꯨ ꯆꯍꯤ ꯂꯣꯏꯕ ꯑꯃꯗꯤ ꯅꯨꯃꯤꯠꯅ ꯃꯦꯁ ꯔꯥꯁꯤꯗ ꯆꯪꯗꯨꯅ ꯑꯁ꯭ꯋꯤꯅꯤ ꯅꯛꯁꯇ꯭ꯔꯗ ꯁꯣꯛꯄꯕꯨ ꯃꯦꯁ ꯁꯪꯀ꯭ꯔꯥꯟꯇꯤ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯦꯁ ꯁꯪꯀ꯭ꯔꯥꯟꯇꯤ ꯑꯃ ꯍꯥꯏꯅ ꯍꯧꯗꯨꯅ ꯑꯅꯧꯕ ꯅꯤꯔꯥꯌꯟ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯩ꯫ ꯃꯁꯤ ꯁꯨꯔꯖ ꯁꯤꯗꯥꯟꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ꯫ ꯒꯧꯔꯆꯟꯗ꯭ꯔ ꯃꯍꯥꯄ꯭ꯔꯚꯨ ꯅꯠꯇ꯭ꯔꯒ ꯆꯩꯇꯟꯌ ꯃꯍꯥꯄ꯭ꯔꯚꯨꯒ ꯀꯔꯤꯃꯇ ꯃꯔꯤ ꯂꯩꯅꯗꯕ ꯍꯤꯔꯝ ꯑꯃꯅꯤ꯫ ꯆꯍꯤ 1000 ꯍꯦꯟꯅ ꯃꯤꯈꯥ ꯄꯣꯜꯂꯨꯔꯕ ꯚꯥꯔꯠꯀꯤ ꯃꯃꯩ ꯃꯀꯣꯛ ꯁꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕ ꯍꯤꯟꯗꯨꯁꯤꯡꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯑꯁꯤ ꯆꯍꯤ ꯍꯧꯕ ꯑꯣꯏꯅ ꯎꯒꯥꯗꯤ, ꯌꯨꯒꯥꯗꯤ, ꯒꯨꯗꯤ ꯄꯥꯗꯋꯥ, ꯁꯝꯕꯠꯁꯔ, ꯄꯥꯗꯕꯣꯟꯅꯆꯤꯡꯕ ꯀꯧꯗꯨꯅ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯚꯥꯔꯠꯀꯤ ꯃꯄꯥꯟꯗ ꯚꯥꯔꯠꯇꯒꯤ ꯁꯟꯗꯣꯛꯇꯨꯅ ꯃꯔꯥ ꯇꯥꯈ꯭ꯔꯕ ꯑꯔꯤꯕ ꯍꯤꯟꯗꯨꯁꯤꯡ ꯑꯃꯗꯤ ꯕꯦꯡꯒꯣꯜ, ꯑꯁꯥꯝ, ꯕꯪꯒ꯭ꯂꯥꯗꯦꯁ, ꯁ꯭ꯔꯤ ꯂꯪꯀꯥ, ꯄꯟꯖꯥꯕ ꯑꯃꯗꯤ ꯈꯥ ꯚꯥꯔꯠꯀꯤ ꯃꯐꯝ ꯈꯔꯗꯗꯤ ꯅꯤꯔꯥꯌꯟ ꯆꯍꯤ ꯂꯧꯗꯨꯅ ꯑꯅꯧꯕ ꯆꯍꯤ ꯍꯧꯕ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯊꯥꯏꯂꯦꯟꯗ ꯁꯪꯀ꯭ꯔꯥꯟꯇꯤꯕꯨ ꯁꯣꯡꯀ꯭ꯔꯥꯟ ꯀꯧꯗꯨꯅ ꯑꯦꯄ꯭ꯔꯤꯜ 18ꯗꯒꯤ 15 ꯐꯥꯎꯕ ꯆꯍꯤ ꯍꯧꯕ ꯀꯨꯝꯃꯩ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯀꯨꯝꯃꯩꯁꯤꯗ ꯌꯥꯎꯁꯪꯒꯨꯝ ꯃꯆꯨ ꯇꯩꯅꯕ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯏꯅꯕ ꯇꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯔꯨꯛ ꯌꯥꯕ ꯑꯆꯧꯕ ꯊꯧꯔꯝ ꯑꯣꯏꯍꯟꯗꯨꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯇꯥꯟꯕ ꯉꯝꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯁꯥꯡꯗꯣꯛꯇꯨꯅ ꯊꯥ ꯑꯃꯒꯤ ꯃꯌꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯞ ꯃꯥꯟꯅꯅ ꯃ꯭ꯌꯥꯟꯃꯥꯔ, ꯂꯥꯎꯁ ꯑꯃꯗꯤ ꯀꯝꯕꯣꯗꯤꯌꯥꯗꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯉꯟꯕ ꯃꯇꯝꯗ ꯅꯣꯡꯄꯣꯛꯇꯒꯤ ꯂꯥꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯝꯃꯩ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯇꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯁꯤꯜꯍꯦꯟꯕ ꯑꯃꯗꯤ ꯆꯩꯔꯥꯎꯕ ꯍꯥꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯤ ꯒꯧꯔ ꯙꯔꯃꯒ ꯀꯔꯤꯃꯇ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯇꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯑꯃꯗꯤ ꯃꯦꯁ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠ ꯑꯦꯄ꯭ꯔꯤꯜ 19 ꯅꯠꯇ꯭ꯔꯒ 13 ꯆꯩꯔꯥꯎꯕ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯍꯧꯕ ꯃꯈꯜ ꯑꯅꯤꯃꯛ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯁꯤ ꯂꯥꯂꯤ ꯍꯥꯏꯗꯨꯅ ꯋꯥꯛꯆꯤꯡꯗ ꯄꯥꯡꯊꯣꯛꯅꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯝ ꯈꯪꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯅ ꯃꯃꯥꯡꯉꯩꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯒꯧꯔ ꯙꯔꯃ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯆꯩꯔꯥꯎꯕꯕꯨ ꯒꯧꯔ ꯆꯩꯔꯥꯎꯕ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯕ ꯅꯣꯡꯂꯨꯛꯄ ꯋꯥꯐꯝ ꯃꯅꯤꯄꯨꯔ ꯚꯒꯋꯠ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫